Bosamgi Flying Squad na North Faba amadi exam hobadagi loiba fauba exam center da lai haibagi wahauda sakhangdaba singna lambi da Flying Squad ki Gari Thugairak Khre Oza ama Sokle board ki Flying Squad team da chadhakiba attack asi numit yungwa pung taragani thoiga khara helakpa matamda Kakching district ki Irong Ichil gi lamlong ahumda thokibane Thaudogasigi matangda Bosamgi Flying Squad oina chatliba inspection team adugi leader oiriba Anand Babu yumnamna phongdorakpada ngasi pangthokliba exam asigi oina makhoigi team asina Irong Chesabada laiba Irong High Madrasa da duty taki Center asida unauthorized oiba miyoi kharasu lairambagi mathakta mairoi shingi maraktasu aranba pambai sezinaba thengnabadagi fagatki team maduna mahiroi lup kharaga loinana duty tawraba matung exam loibaga thorakhi adubu team maduna Irong Ichil gilamlong ahum yaurakpada Gari anida lakpa sakhangdaba miyoi kharana center aduda kuina karigidamak lairibano amadi not faribano haina wahang tawrakpaga loinana attack tawraktuna Gari faubu thugairakkhibani Thaudogasida chenaba miyoi singbu police department na faduna action laukhatpiyo amadi Bosamgi authority na akanba mityang changpiyo haike Thaudogaduda team aduda yauba MD Elias Khan kaubo oza ama khud amadi kokta sokhi Hauji lagi mungkin jaga tu tongan mungkin di unauthorized person kaya so sekolah juga sangat kali bagi manusia macam tai. Hari ini sekolah tu dah aku nak tipu sesuatu bagi kita mungkin mang kali jadi aku ini kan si maklum jaga tu lagi bah center tu kita tanpa satu singgih parents yang tu pilih akan dah hari ini sekolah maklum jaga tu kita kalau pun jaga tu mungkin Gari terlaga live dem tu orang pergi koi kilometer amu mungkin jangan tu kalau mungkin Gari tu tanah Gari ini dah tu kan aku ini maklum jaga tu aku ini jauh sila pun mungkin live dem tu orang dah Gari itu baju mungkin tu hari ini bawa sigi aku dah aku pergi mana ni pam mana na tangga Australia tu juga magi makuta aku ingin menjadi pandugi kerja di Sulawesi. Tasnya nak uzamu ni am tamu isu anu aja deh. Parti juga senama pulang nak buat macam cingda saat ramu cuma uzasing am cawar betul tang lei.